Indo Naga conflict asi Bharat ki internal matter manate haina Nscn na thagrok sirol amana khangalakli sirol asina makha taraduna hai Government of India amadi Nscn ani gi marakta Indo Naga peace political process asi senbali singa maka samapan marfu taraga tarit ki August ki tang amada Prime Minister ki thakta pre-condition namata yaudana wari sanaba haurakibani Indo Naga issue asi political conflict amani haiba wafam ayaba thambaka loinana masigi waroisin su politically purakkadabani haiba sida yanaba puraklaba matung ceasefire agreement sign tawna peace talk tawba hauраklaba matung senbali singani ga taraga mangagi August ki tang ahumda framework agreement sign tawna kibani Nagalim flag amasung constitution haibasi Nagalim gi national flag amadi national constitution ni Nagalim gi national flag haibasi culture flag natraga fi maset amasu natte nation flag haibasi Naga nation namagi mahus sinduna nation asige institute singda maning tamna pairibani Indo Naga political agreement asi constitution of India natraga Myanmar da yumfam oiroi maram maduna Indo Naga political issue asi Matam Chuppada Waroisin Purakkadabani hainasu sirola duda palli